Manipur Kunai the drug kitting nang liba asi Miam the Wakalta the Bedagini Hariba motion as honorable speaker Democratic Kunai Amada Langak Amana Tawgada Mangam Sing Pangtok Bangam Draga Miam the Taisin Hot Naba Mosanamani honorable speaker Nasi Aina opposition bench member Ama Oina House ki motion Nasi Chatnaba Yadraba Amadi failed state Amana Putorpa narratives ni Habasi make sing Natachege honorable speaker NAB department na Piba Tata Amagi Matung in 2017 dagi 2023 Fawbada drug related case the Fakiba Migi Masingasi 2518 ni Madugi Manungdagi charge sit Tagatuna conviction to Kibigi rate as 0.5% Kaktamak Oi honorable speaker Migi Masing do in a Palabada Mi Oi Tara Mari Kaktamak conviction to Kiba Asina Nasigi Lenga Nachatariba war on drug asi political rhetoric ni amadi political slogan ni Habasi make sing na taklabani honorable speaker Lenga na drug ki problem asi Maipuna na amadi Pukjel sing na loisin na bahot na di Habasi Miyam na Kangi Masigi make Lara Bakudam Hababu 2018 da ADC ki chairman amagi official residence magtagi rate hendeta multi-crore gi drug kaya marum fagalaki matam adu da NDPS ki additional SP oiramba misak aduna kota pikalaki ba affidavit ta Lenga ki matak thongba mi oi kaya gi pressure lagi haina palli masigi matak ta investigation tawgadaba executive singna mathau fazana tawdabana amadi kudam changdam matik chana piba ngamdabana kone acute torkibagi thogdo kaya khoina uba fangi honorable speaker haining libadi ngasigi lenga asina drug ki kingpin mayam si faraga convict tawba ngamdraga miyam na wakal ta dabadagi drug ki chaitheng nang libani haiba sidi tingal da taina ba ngamdraga nasi khongda taini haiba du pangkhak oire honorable speaker ngasi ki house ki motion asi taiwan na ba ama yauri maramdi afaba democratic khunailon amadadi lengak loi oiriba singasi hana wakal taba ama changi drug ki chaitheng asi taseng na kokal asi haiba taragadi honorable speaker lengak loi oiriba singasi ki thamoi singasi hana chamthokpa ama changi thamoi senglak drug ki chaitheng asi matam ichang chang dana kokhan bangam gani haibasi malengi puwari na sakhini honorable speaker khudam moina pallabada China da Mao Zedong na popilo singkhiba USA da Richard Nixon na tawkiba war on drug amadi Andres na Colombia da tawkiba plan Colombia na coca crops mutat khibagi puwari ekhoina khangi masi pumna mag asi lengak loi oiriba singa duna thamoi sengba amadi iron hand oibagi ngambani miyam da taisinaraga drug ki checheng kokhan bangam loi habasi treasury bench ki member sing na mayek seng na khangbidraba mali honorable speaker Manipur ki khunai asi golden triangle amadi golden crescent ki achauba safu kaya marum lei golden triangle ki khunsana puthokpa heroin number 4 ki makhal amo eriba brown sugar ki production unit kaya marum asidi khunai asida leire masigi matakta police department na piba report amagi matung inna Manipur ki chingsang pareng gi apunba 16,890 acres poppy cultivation tawi haina piri masigi haurak from the multiplier origin oil maramdi Manipur ki tongan ba media singna chingi ichil inaw sing unaba matamda aikoi ki senmitlon PBU poppy plantation tok chage harakhiba thogdok kaya asina mafam dugi khunai dugi senmitlon ga drug ka chawna mari leine haibasi mek seng na taklabani honorable speaker drug ki chaitheng asi Manipur da ki taseng na mutat ke haiba taragadi potlam ahung khak taw darkar lei ahan bada demand reduction asi tawge haiba taragadi drug addiction oikraba mi oi singbu drug de addiction center singda thamlaga makoi gi hanagi pulsi rol da halalakpa ani subada supply reduction asi tawnabagi amata ngairaba Pambay Haibabu NDPS Act 1985 ki makhada piriba cherak sing asida akhanaba law sing pass tawduna akanba action kaya lokot badarkar lei ahum subada production reduction tawge haiba taragadi Manipur ki chingsang pareng singda thariba poppy plantation tawriba mafam sing asi poppy sing asi paktak na manghanduna mafam dugi pulsirol da changba senmit sing matik chana pibiraga aikoi gi government na mityang changma mathau tai aina pizza kriba facts and figure amadi argument singa sina ngasi gi house ki motion na si mek seng na lali haina taklabani na house ki motion na si withdraw to bi haina honorable speaker gi putning jing singjari thank you all